Arambai Tenggol Unit 28 QRT Kongba Uchekon masha loishang Hangdokhibagi Ahanba Kumon Thouram ngasi Uchekon da leiba QRT Unit asigi shanglen da Pangthokkhre Thouram aduda Arambai Tenggol Headquarters ki Chief Advisor Ngamba Arambai Tenggol General Headquarters ki PRO Robin Magang Unit 28 QRT ki Unit Commander Tombi Macha Augruko ki Convener Lenin Social Worker S Neken amade tongan ba unit singi unit commander sing so saruk yakhe Thouram adugi sarukama oina unit asina konba tongan ba mafam dagi lakpa ima singna aten pot karak pagaloina na ima leiba ki damak thawai na pontha pikraba athoba singi mafam da leisu katna ikai khamnaba utke Kumon Thouram Pangthokkhre matangda unit 28 QRT ki controller nongthombam nirsan na hai Ipa-ipu hagtaktagi chatna raklaba aikhuigi lining laishona se kanjanaba Arambai Tenggol thorakhibane khulai painaba Arambai Tenggol thorakhibanate adubu kuki narco terrorist singna namduna lamlaunaba meitei singda landarakpadagi isa ngakthokjanaba honabane Manipuri si chahi lising anigi puwari leizaba malemna sakhangnaba leibak amane leibaga sedagi masagi hawrakphamsu khangjadaba mioi khujok kharana makhoigi oiba lam ama namduna launaba honariba se kaidonungda maipak pangamloi isagi nat chanabi amade tradition mapung phana leijaba lamdama se thwainaba mapalgi ithil singna honarakliba se Arambai Tenggolna chap chana thengnagani hainaso unit asigi controller nongthombam nirsanna makhatana phungdokhe Koi ngasigi waksingi ta taruni panba yai faraba Tuesday numit koi lewa ko numit asida Arambai Tenggol Unit 28 QRT koi Uchekon da leiba sigi sahi ama koi mapung phabagi foundation day ge koi numit Thouram ase koi pak sauna QRT gi campus koi pangthokchari adu ngasigi koi gi asigumba chinglem na Thouram asigi koi gi Arambai Tenggol headquarter gi chief advisor obiriba koi mayanggi pabung koi ngamba kumanna koi gi athoiba mithunglen amasung Arambai Tenggol QR koi gi GSQ gi PRO gi pampu biriba koi yamba Robin Korakpomna koi athoi mingthunglen oidona koi tongan ba club amasung mera paibi gi miul shanglen biraktuna ngasi Thouram ase koi chinglemna koi pangthokchari ngasi gi foundation day ase ga mari lenana ayakna lebak miyamda Arambai Tenggol Unit 28 QRT mo chinjarga thamjaringmadi anoba sahina lakpada koi iramdam leiba ase hena tangdu letaba ing tappa leiba ama oresanu amasung koi tungda lakadaba ayat apan khudingmakse koi ishorgi thawjal regi koi yamna langam phiral thena mai pak operation wa lebak miyam da thamjari